आकाशवाणी इम्फाल आरके गोरानी ना पाउ पाजरी अहानबदा मरोइबा पाउ मणिपुर हौखिबा नुमिन नि रोमदगी नोंग ताबदगी नोने जिलागी नुंग दोलान मना के नेशनल हाईवे 23 सिंगनिंखाइबदगी लंबी चथोक चसिन अकाइबा थोकले सिक्योरिटी फोर्स नेशनल हाईवे सिंग द पोची पुबा गारी सिंग असो एंगम याउदना चथोक चसिन यानब अकन थबक लौखटली Research methodology and teaching learning process in life of any bilising ani kun haibasida nimitari ni chathagadaba workshop amanga sidagi lamphel patalaiba ACRT gi multipurpose hall da haukre amasung Pradhan Mantri Narendra Modi ngasi Varanasi da lupa koti lising traum de henbagi sakwa tharang project sing haudok lagani Manipur da haukiba numin ini romda nong subudagi none jilagi manung chana leiba nong dolan manaki national highway 23 singning bidagi lambi chathok chasin apan ba thokle amadi miyamgi nomgi punsida khudongsa da mayok nahalle masigi matangda paudam ama ngarang lahandagi sukhiba nong na maram oiduna none jila da mausagi punsira chawna khudongsa da ba mayok naring 33/11 kV urembam none IST line da mai lakhidabadagi miyam da awaba ama oiri class 10 amasung class 12 thagdoriba mahirui singi damakta amuka henna khudongsa da ba mayuk nari nong chuba asina ngasi ayuk national highway 37 gi nungdalan manakta nungkaya kinthabadagi gari sathok chasinda apanba piri uful chongbadagi di ngakthoi adubu sing lambi sathok chasindadi lambi nanbegi awaba ama oiri Mia mapan thoktana aying banga thoknaba maifu sizinaduna leinari marak asida miyamna leingakta electric chang naina phanghenbiyo haina appeal tawrakli Akashvani Imphal gi pawidamak none digi agui kamai Ekhogi none paumina makhata na hai nong subadagi miyam da apan me piringi cherak asida KV urembam none Iceland yadabadagi mai chang naina phangdre Jila aski miyan hojing mayok pangthok leba class 10 amasung 12 parikha gi yengbiduna mai sangnai na phanganbina sarkari puning sing silakli mak na hai miyam na aingbadagi ngakthokna ba arumba phirol sijinaduna madi mai tikna yum da lainare akhoi jilbam paumi nga them besojit na hai jila asida ningthamgi mana masing kaya ising watpagi khudongsa da ba mayok na namba du nong churok pasina kharam makhai di safare amadi mafam kharada ising awaba lairamba du su nong asina kharam makhai di kokpangam lagani Ukhrul jila da sun nong tarak pasina kungi anoba muru marang hunana bagi damak longbisina thorang tawba honare nong churok pasina ising marang kaina phangdabagi awaba leiramba adu kharam makhai di koklagani amadi lambida upul thokpa adu su hantharagani Amaromda lakliba nomaijing numit phawda awang nopok amasung nongpok bharke mafam kaya da akhak araw yawna nong sukhigani haina Indian Med Vibhag na hairi Arunachal Pradesh Assam Sikkim amsung Nagaland gi mafam singda lakliba nominini asida untagani khabar ke mafam kaya da so akhak araw golonin akan manong sugani haina Med Vibhag na makhatari Security Force na National Highway sing da malpuba gari sing chathok chasin tawbuda aso engam thoktanab akan mamong da thabak paikhatli Aukibe matam khara ashta sing amasun tapage sing na mafam sing da area domination amsun thihumbi thabak sathari Manipur Police ke control room na thokpat cherola man hai National Highway 37 da malpuba gari sing aso engam thoktana chalhali sing na mafam sing da security convoy thamduna gari sing chathok chasin tawbuda apan ma thoktana bohonari Sing amasun tapaki mafam kya da siak point chamani phuma thoi thamagaloine na mioi chani kulumdai wahang pahung tongna bala khotkhi Miyamna yariba makai tonga sandokpidana ba amadi tonga thajabidana ba appeal tawri Research methodology and teaching learning process in life of any bilising ni kun habhiramda nimitari ni chakta ba workshop amanga sidagi lamphel patalaiba ACRT ke multipurpose hall da haukre Workshop basi Directorate of State Council of Educational Research and Training na Manipur University gi Research and Development Cell ke khosam na duna pangthok pani Tharomasida Manipur University ke Research and Development Cell ki Director Professor CIS Imphal Midday Manipuri State Council of Educational Research and Training ACRT ki Director Dr. A Singnen Khomite yauna tongan masakna reba mioi sing saruk yari Mission Basundhara 2.0 के मखादा असम की मुख्यमंत्री हिमंता बिस्वा शर्मा ngasi
CC Borgao Pangtoba Tarom Amada Imung Lising Tara Tarukta Lamgi Patasang Yentokani. Ngarang so Dema Jilagi Zona Bidan Saba Kendra Imung Lising Tarahum Dogetahum Niputreta Lamgi Patasang Kosin Kivani. Asami Karimganj Police na ya tablet Lising Tara Rom Pagat Pangamle. Akak naba pa mo phangwadagi unam gawda anti narcotic operation chathab demi ani degi tablet sing adu phagat pangam khibani tabiriba pawo si Akas Bani Imphal dagini. Pradhanmantri Narendra Modi na ngasi Varanasi da lupa kote lising taram do henbagi sakothrang project sing hawdok lagani. Shri Modi na mahaki kendra sta pangthokpa miyam gi tongan ba tharom sing da su saruk yagani. Shri Narendra Modi na Varanasi da nongna sagadaba medical college ke jatra su hungani. Project sing adu manung da Banaskati Sankul Meat Processing Unit Uttar Pradesh State Industrial Development Authority Agro Park da saba tongan ba project sing sangaba yauri. Pradhanmantri na National Institute of Technology jatra su hungani. Pradhanmantri Narendra Modi hayang Chhattisgarh da pangthokadaba Viksit Bharat Viksit Chhattisgarh thorom da saruk yagani. Video conference ki kuthang da pangthokadaba thorom adu da Pradhanmantri na lupa koti lising kuntra mari samri jangna paket kadaba lambi railways koila power solar energy yauna tongan ba project sing jatra hungani amasung sangagani. Amaromda Pradhanmantri Narendra Modi na Amrit Bharat Station scheme gi makhada lakliba ningthokaba numita tongan railway station samnga yangkhai mari nauna semdongna ba jatra hulagani. Tharomda Pradhanmantri na Indian Railways ki road over amasu under bridge lising amaga samnga leibak miyamda kathokani. Election Commission ki mihut kangbu among ngasi senai de satkadori Election Commission ni mapung phabe mihut kangbu odon rashtra dal sing mihut sing unagani amadi District Collector amasung MP singasu unaduna mikhal gi matangda wafam kaya khanagani. Mihut kangbu asna hayang Tamil Nadu amasung Kerala gi official singasu mifam pangthoktuna tongan ba wafam kaya khanagani haidi. RBI Governor Shaktikan Das na haidi leibak asigi inflation hanthana bagidamak Monitoring Policy Committee mikup na home sing lebi tangai fadabalai. Monitoring Policy Committee ni putre chubami phamda wafamasi RBI Governor na phongdo khibani. Hanagi Lok Sabha Adaksa amasong Maharashtra gi Mukhyamantri oiramba Manohar Joshi ngasi ayu anganbada Mumbai gi Hinduja Hospital lekhidre masagi chahi 36 sukhre. Heart attack tawbudi hawkhiba yumsa gasa numitagi hospital stamhak layingduna lakhibani. Lusing Basna lekhidabada Pradhanmantri Narendra Modi Maharashtra gi Rajyapal Ramesh Bais Mukhyamantri Eknath Shinde yauna tongan ba lusing ba kayana awaba phongdorakli. Sahi asdagi class 9 gi 12 fabik oina Central Board of Secondary Education CBS na khangalaba school kharada open book exam pilot project on hawdona ba thorang tawre. CBS in high khangalaba school singasida class 9 amasung 10 gina English mathematics amasung science ta sanging pangthokani aduga class 11 amasung 12 gina English mathematics amasung biology da sanging pangthokani khongthang asi national curriculum framework ki matung in laukhatlakpani. Bharat amasung Denmark laibak ani gi marakta ngak sel amasung anoba technology yauna tongan hiram kya da tabik tawmina baina yana kre. New Delhi da pangthokpa Raisana dialogue ta Bharat ki mapal thorom mantri Dr. S. Jaishankar ga Denmark ki Videsh mantri unaduna wafam asigi matang da khanaki. Unabadu da mantri anina laibak ani marakta lainariba mari malem ge madi lamdam gi wafam singsu khanaki. Lagliba Lok Sabha Mikhal da Congress amasung Aam Aadmi Party puna sa iminaraba yai haidi paukhran hai Delhi gi Lok Sabha sit taret kidamang dol ani asina sit janabi gi wafam yana kre. Women's Premier League Cricket ki anisub edition nga sidegi hauragani Bengaluru gi MC Swamy Stadium da nga sinubidang pung 3 makhaida Mumbai Indians ka Delhi Capitals ka ahanba match sanagani. Haujik aroipada maroyo pau amuk hanna. Manipur da hawkiba numit ini romdagi nong tabadagi Nonne Zilla gi nung dalon manaki National Highway Contract tareta singning khaibadagi lambi sathok sasinda apan ba thokle. Security Force na National Highway sing da potse puba gari sing aso engam yaudana sathok sachin yanab akan ba thabak laukhatli. Research methodology and teaching learning process in life of NEP sing ni kun haibasida numitari ni chathagadaba workshop amanga sidagi lampel patalaiba ACRT gi multipurpose hall da hawkre amasung Pradhanmantri Narendra Modi na ngasi Varanasi da lupa koti lising tarahum da henbagi sakot tharong sing project sing hawdok lagani pawlay jani.